Matamgi Manipuri Wari channel asibu tabiriba khwai pumnamakpu taramna okjari ngasi muglawbirasi Tingkhanggi Leirang humfutara subatangka Raski mihunduda rasi du pakhatpada loire rasu nisa chabami oibana wakal du khazikta fau khanthade magi ngahakki ninglakpadu thungdaba yade mana khaliduna chumi khanbamini Rasina haribadu taribani sauningbagi mayai na hanna fauba yenglamdana khamliba gari du speed kalapna thauraga chatkre Rasi sustier da thuna kumlakpada sordu thabet holi gari du da yam thuna kakhatli driver du down silaga Driver hauski gari du tano Driver du su gari du yang na thauduna raski gari matung du da inai kitang thaudorakpaga raski gari du uba fangkhidre Driver nupa du su gari du khamlaga naket du koyeng yengi raski gari du udabaduda rasi don silaga Madam hauski gari du kadom chakrabano khangaudre kamdokshige Rasi du tablapna hairei yumda halasi Driver du sumakha tade gari du mamai leithokduna chatli rasi di matha sana makok du sittuna nga tharaga tumina lei Ashumna lakpana yum yaure gari du yumda lairiba gari singdu natte mana tongana waibani gate maya duda gari du khami Rasi su gari dagi kumtharaktuna gate tu hangdoklaga changlai mana tonglakpa gari du su mamai leithoklaga chatkre Rasi su praprap changlai sumangna gari khara khamlaga lerambaduda ngakchana na machinda tablapna soli kana no laisina matha sarakansida migam tona ningdida Machinda murum soleduna imungda praprap changlakpani mayai kaduda Ritu Uttam amadi Nancy Nandoga loinana ikoina famduna leirami Rasidu saurap changlakpadu leiramliba misingdu ubada harau Haima mi yamla amizani ne Ritu su nokmi Aikhoidi put phaujile e noidi nomata koithokpirakpa natte ne Yare ko Ritu ngaikoni noibe khoida tamdana lakpra ne Haima la ini tamo masangam de haibaduda ngasidi thabok chathoknadaba yumda pulap leiringaida anaba hangba chatlasena hekta la ibani Rasidu Nancy gi manakta famtharaga Icha Nancy si yareidana Hoi mama kadai chatpirobano aikhoidi kuire lakpa Huaido imanabi amagi da chatlubani chanunga amta thakraba tawrisibo Uttam du sat hairei the lakpaga Ritana jahana pithakre Nando du yam tapna hairei Nang kanagi gari da chatpa Rasi du masadai thakatna kaino ne aikhoi yumlamdagi angang ama kauraga chatminare Nando du tuminna laikre Ritu su thonglamda yenglaga Haima aikhoi di wari nungairi ngaida ikabu kawi Rasi punsibagi maudo amukta kauthorowdana luhongba numitta ukibadudagi udre ngasaidagi leirise thoklakpasu ude Rasina khumdringai Nandona fat khumlai Ritu maude sei kana tamli masana pamjabaduda aikhoi si hena thawai yausili adugi handok hanjin chatpa khotpa mathanta thadokpadu nungai tabaduda mirol naga leitabani aikhoi Sunil hoigadi khara sinaknarena memthoiga chatminanaba moidoina thamkre marakta yumdasu amuk lei Nandogi wadu tabada rasi du mamitu faina Nandori yenglai Nandogi paukumdu Ritu su chingnarap tawi adubu mapan thongdari uthoktre phajaba lode yam usittana hairei O isai tamba phai thabak ingkhangi waduri tawdasu yai masana pokpadagi yawraklaba talento mau oire haiduna aikhoina namthaduna thambagi mahut hena support tawbiraga mai pakpa oirakpaduni aikhoina pamlibasi Aikoi sanana su yam pamjaba habdu oikre O Wari do amada chatkidore khanbana rasi do marak sathalai Wari sunungari Ritu chagi sing jaraga numidang ina tapna hallo aduri yaru ye rasi kona tapna charasi aikoi si kuire lakpa hannaba tawragi Nuini hek lakpa sitabu ne dana mukta lakti Nando di wakal lama taure sanariba wari du siyaude amuk manglaga lei Uttam du fukhawgalaga Naba thuna faroi taw mathang thadadi nhan sanakiba wari do soinana notice thoklani itaw gisu kana no khra hafongnaba khanabiu Nando do kya namuk lai mamitu ingaw na Uttam de yenglaga kari tawi habanu tam
mayamdo Nandoda loina yengnarei utamsu nokmi nahangi notice thoknani hainakibado Nandodu gyan tana khumlai adu kaidoraba adudo handak thasde natraga mathang thadari suksoi soida thoknani itawgisu hapningomido liste khalaga thammona hairiba aina khangatba mi khara leiri asi sum hapladabani achawa sangyamta saruk thongroi rasi de ngagakna kai matangino hainaribo wasibo ai gyanamta tadra itawda hangbi horo ekhoi chanaba tawragi namam cha hogaloda chalasi thenge Rituga Nancy ga sufufu khawgatli Nancy du Nandogi manakta changsilaga Baba aikhoi muk chalukige naba thuna faro aisu Bangalore changdoini punsibasu Bangalore da leradi magi doina thungluragi Nando du kaishum khandana chamcham na sum khumlai hoi Rasina mu o changu chak charaga chalu haibasu yade kona charage adudi chalukige go Rasi mayamdu mari thokre Rasi du Nandoron sinduna moiba aya sar phok thindok lukige hoi Rasi du taha thorei Nancy manak tu da nakshina na chatladuna tablapna hairei nangu base thamoi se phajana kaideda nangna yumsigi mau oiramnabadi mamana kyam nungai Nancy du Rasi da khangi nokmi mama adugi matam henkreda hauzikti atombi oigadabada mangairi Rasi su phagi oi kari oi noina sana bu yanarati atombi oirasu kaisu kaide ekhoi ama nupi se mama ge amna sanati nangla adi kayam haraugani ai tasinati noi baba suni Nancy su mana khalibu wakhal duga Rasi ga haife chana ramba duda mathamoi do harauba poi masadu tofam khangda mathong maram khangdana sat khumlai Mama adudi he oithokpa haiduni isor khurumsi asi hairaga ani du nok dana thokminarei Rituga Utamgana mang thakibu oibana gari makhongdu yobada ani du gari manungda famlaga lerami Nancy su maningi seat da kakhatli Ritu du nokmi ho kari wari no nokhoi ani nokminaraga thorei sibo yam lubo wari ne natrane Nancy chocho marak tane ekhoi dala uko Mama na huzik haibado yaradi hekta paisalo haista leire hai mama chalugige Nancy su sumna chatkre Rasi su chatkre bagari du de yenglaga lehawi hayeng di laiza hoigi function ni numidang du fana thengle laiza du masadu pakhat poi kari oi tum thaba yade mon maya da leiriba phone du paikhalaga amuk yengi adusu wakhal du lupsin bangamde ngahak yenglaga phone du amuk thami amada muk chep amada muk on tawduna tawfam khangdana lei phana thengle adumna leirakibasi mamitu chet na ushilabasu tumthabadi yadre makhut na maduna phone du maraga amuk lokhatlaga pung yengi baru helami matam du yam thengle haibagumna mamitu suglap tawraga machin du pomthoklaga murum soli kaino asugam thenglasi phawda dadana huju phawda call tawrtrisibo aina somda hayengi mihun katna chongle dadana phone tawraklaga kitang phathabigadra hairaga huju phawba call tawbirakti base nahan khaidona ayuk yahaurakpada call tawrapusnate ngasai sai tamba chatlamdaida firo leibagi ngak wari sanakhibadudigi ngasigi wari sanari kaidau yawar jano halakpa matamdi orise aina ina takshilage yenglasira takshilageda asengwa khanglaga tumina leibe Wahi asi hairaduna dada thaba number da call tawshili adubu punsibadi call du pairaktre laijisu punsibana call pairakta baduda tumlambadu fukhawgatli aduga masadu pakhatna amukasu hana tawshili punsibadu handakti call du kakthalai punsibana call kakthalakpaduda laijisu khoishawnana phone du mon mathakta langshilaga tumina famduna lei minute mangamuk leiraba matung punsibadu call tawrai laijisu nokfit tawraga nanghaurure matagna phone du sat paikhali Hello Laiza nang tumu thingi dada thaba khara chile hayeng sanarase nungaya tum thokloko dada thamage Laiza du hello haiba phawba nangde punsiba du jarjar hairam laga phone du thamkibana hali Laiza du hana sauning lambadu dagi amukke hena sauning kre Mara laitaba phone du da khubi du na safu kanna namlaga phone du off tokshili aduga mon makhada insilaga longna tumthai mon ga ko ke hektai na baga mamitu ilang na panglaga sora sangwa mahondo
ꯊꯥ ꯑꯅꯤ ꯑꯍꯨꯝ ꯂꯩꯔꯛꯄꯁꯤꯗ ꯑꯃꯨꯛꯇ ꯇꯧꯗ꯭ꯔꯤꯕ ꯄꯨꯟꯁꯤꯕꯒꯤ ꯉꯁꯤꯒꯤ ꯃꯇꯧꯁꯤꯗ ꯂꯥꯏꯖꯗꯨ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯏ ꯃꯃꯤꯠꯇ ꯇꯥꯏꯅꯐꯝ ꯈꯪꯗꯅ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯗꯨꯅ ꯋꯥꯈꯜꯗꯁꯨ ꯈꯜꯂꯤ ꯁꯨꯛ ꯌꯥꯝꯅ ꯊꯦꯡꯂꯁꯤꯐꯥꯎꯗ ꯀꯔꯤ ꯊꯕꯛꯅꯣꯕ ꯆꯤꯜꯂꯤꯁꯦ ꯁꯨꯃꯥꯏꯅ ꯑꯃꯨꯛꯇ ꯇꯧꯔꯛꯇ꯭ꯔꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯣꯛꯑ ꯀꯥꯏꯅ ꯃꯌꯥꯝ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯅꯤ ꯁꯨꯛꯇꯨꯝ ꯍꯦꯛ ꯇꯨꯝꯕꯤꯔꯣꯏ ꯋꯥꯈꯜꯁꯤ ꯈꯜꯂꯒ ꯋꯥꯜꯂꯣꯝꯗ ꯑꯃꯨꯛ ꯆꯦꯞꯄꯤ ꯂꯥꯏꯖꯗꯨ ꯑꯗꯨꯒ ꯃꯈꯨꯠꯇꯨ ꯃꯣꯝꯄꯥꯛ ꯐꯤꯗꯛ ꯃꯊꯛꯇꯨꯗ ꯇꯞꯅ ꯇꯞꯅ ꯅꯥꯜꯂꯒ ꯄꯦꯔꯤ ꯄꯦꯔꯤ ꯗꯗꯥ ꯅꯪ ꯅꯕꯨꯛ ꯌꯥꯝꯅ ꯐꯠꯇꯦ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯗꯗꯥꯅ ꯐꯣꯟ ꯇꯧꯔꯛꯄ ꯋꯥꯅ ꯉꯥꯏꯖꯔꯒ ꯗꯗꯥ ꯍꯥꯏꯅ ꯀꯧꯅꯕ ꯃꯇꯝ ꯐꯥꯎ ꯄꯤꯗꯦ ꯐꯠꯀ ꯀꯛꯈꯤꯕ ꯑꯁꯣꯝꯗ ꯑꯩꯅ ꯄꯥꯈꯠꯄꯒꯤ ꯑꯍꯤꯡ ꯇꯨꯝ ꯌꯥꯗ꯭ꯔꯦ ꯍꯌꯦꯡ ꯂꯥꯛꯀꯅꯤ ꯂꯥꯛꯑꯣꯏꯁꯨ ꯈꯪꯗꯦ ꯃꯤ ꯏꯁꯩ ꯁꯛꯑꯝꯗꯥꯏꯁꯤꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯍꯟꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣꯕ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯁꯤꯕꯨ ꯑꯩꯅ ꯐꯃꯨꯡꯁꯤꯗ ꯇꯨꯝꯂꯒ ꯐꯔꯛꯀꯗ꯭ꯔꯣ ꯇꯨꯝꯂꯣꯏꯗꯁꯦ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏꯖꯗꯨ ꯐꯨꯛ ꯍꯧꯒꯠꯂꯒ ꯇꯐꯤꯡ ꯇꯐꯤꯡ ꯊꯣꯔꯛꯇꯨꯅ ꯀꯥꯒꯤ ꯊꯣꯡꯅꯥꯎꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯆꯞ ꯂꯦꯞꯄꯤ ꯃꯁꯥꯗꯨ ꯏꯇꯥꯎ ꯇꯥꯎꯏ ꯑꯍꯤꯡꯗꯨ ꯂꯣꯏꯍꯟꯅꯤꯡꯕꯅ ꯂꯣꯏꯔꯦ ꯃꯃꯤꯠꯇꯨ ꯇꯔꯨ ꯇꯔꯨ ꯄꯥꯡꯂꯒ ꯅꯣꯡꯗꯣꯜ ꯊꯛꯇ ꯊꯣꯛꯂꯤꯕ ꯊꯥꯖ ꯃꯥꯕꯨ ꯃꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯉꯤ ꯑꯍꯤꯡ ꯀꯧꯕꯤ ꯃꯥꯕꯨ ꯕꯤꯗꯥꯏ ꯄꯤꯔꯝꯂꯒ ꯁꯪꯁꯥꯔ ꯄꯨꯝꯕ ꯑꯃꯝꯕꯒꯤ ꯁꯛꯇꯝꯗꯨ ꯃꯥꯡꯍꯜꯂꯒ ꯑꯃꯝ ꯑꯉꯥꯟ ꯁꯤꯟꯅꯔꯝꯗꯥꯏ ꯅꯥꯃꯤꯕ ꯅꯨꯡꯁꯤꯠꯅ ꯏꯪ ꯏꯪ ꯂꯥꯎꯅ ꯍꯨꯝꯖꯤꯜꯂꯛꯇꯨꯅ ꯂꯥꯏꯖꯒꯤ ꯃꯁꯥꯗ ꯌꯩꯕꯗ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯜꯁꯨ ꯃꯤꯀꯨꯞꯇ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯁꯨꯛꯂꯝꯕ ꯃꯥꯏꯊꯣꯡꯗꯨꯁꯨ ꯃꯀꯥ ꯂꯥꯝꯂꯛꯏ ꯋꯥꯈꯜꯗꯨꯁꯨ ꯃꯋꯣꯟ ꯃꯋꯣꯟ ꯈꯜꯂꯤ ꯋꯥꯈꯜꯗꯨ ꯁꯨꯝ ꯈꯜꯂꯛꯄꯅ ꯍꯌꯦꯡ ꯏꯁꯩ ꯁꯛꯄꯗ ꯁꯦꯠꯅꯕ ꯄꯨꯟꯁꯤꯕꯅ ꯑꯄꯥꯝꯕ ꯗꯤꯖꯥꯏꯟꯗꯨ ꯈꯜꯂꯒ ꯋꯥꯆꯞꯇ ꯊꯥꯔꯛꯄ ꯐꯤꯔꯣꯜꯁꯤꯡꯗꯨ ꯂꯩꯁꯦꯝꯕꯒ ꯃꯦꯝꯊꯣꯏꯒ ꯂꯣꯏꯅꯅ ꯆꯠꯇꯨꯅ ꯂꯩꯔꯤꯕꯗꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ ꯉꯁꯥꯏ ꯂꯩꯕꯗꯗꯤ ꯂꯩꯁꯦꯝꯕ ꯃꯃꯥꯡꯗ ꯑꯣꯏꯕꯒꯤ ꯏꯀꯥꯏꯕꯣꯏ ꯀꯔꯤ ꯑꯣꯏ ꯐꯤꯔꯣꯜꯗꯨ ꯄꯥꯝꯖꯔꯕꯁꯨ ꯒ꯭ꯌꯥꯟ ꯇꯥꯅ ꯑꯄꯥꯝ ꯄꯥꯝꯗ ꯌꯦꯡꯈꯤꯗꯕꯅꯤ ꯍꯧꯖꯤꯛ ꯀꯅꯥꯁꯨ ꯂꯩꯇꯕ ꯏꯆꯤꯛ ꯆꯤꯛꯂꯕ ꯃꯇꯝꯁꯤꯗ ꯌꯦꯡꯂꯒꯦ ꯈꯟꯗꯨꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯎꯄꯨ ꯃꯃꯥꯡꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯤ ꯎꯄꯨꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯐꯤꯔꯣꯜꯗꯨ ꯂꯧꯊꯣꯛꯂꯒ ꯄꯨꯔꯛꯇꯨꯅ ꯁꯣꯐꯥꯗꯨꯗ ꯐꯝꯂꯒ ꯌꯦꯡꯉꯤ ꯐꯤꯔꯣꯜꯗꯨ ꯒ꯭ꯌꯥꯟ ꯇꯥꯅ ꯌꯦꯡꯂꯕ ꯃꯇꯝꯁꯤꯗ ꯑꯃꯨꯛ ꯍꯦꯟꯅ ꯊꯃꯣꯏꯅ ꯈꯣꯏꯗꯥꯕ ꯑꯣꯏꯈ꯭ꯔꯦ ꯐꯤꯗꯨ ꯍꯥꯏꯐꯦꯠ ꯏꯜꯂꯒ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯛꯇꯨꯅ ꯄꯨꯟꯁꯤꯕꯗ ꯁꯥꯎꯔꯝꯕ ꯄꯨꯝꯅꯃꯛ ꯃꯥꯡꯈ꯭ꯔꯦ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯃꯆꯤꯟꯗꯨꯁꯨ ꯇꯞꯂꯞ ꯁꯣꯜꯂꯤ ꯗꯗꯥ ꯅꯪꯅ ꯑꯩꯒꯤꯗꯃꯛꯇ ꯈꯟꯕ ꯐꯤꯔꯣꯜꯁꯦ ꯑꯩꯅꯁꯨ ꯌꯥꯝꯅ ꯄꯥꯝꯖꯔꯦ ꯍꯌꯦꯡꯁꯦ ꯀꯔꯝ ꯊꯣꯛꯎꯗꯣꯏꯅꯣ ꯑꯣꯖꯥꯅꯗꯤ ꯑꯍꯥꯟꯕ ꯁ꯭ꯇꯦꯖ ꯀꯥꯕꯁꯦ ꯌꯥꯝ ꯂꯨꯏꯌꯦꯅ ꯍꯥꯏꯈꯤꯕꯅꯤ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯍꯌꯦꯡꯅ ꯑꯍꯥꯟꯕꯅꯤ ꯄꯨꯟꯁꯤꯒꯤ ꯑꯔꯨꯕ ꯂꯥꯟꯐꯝ ꯑꯃꯅꯤ ꯍꯌꯦꯡꯁꯤꯗ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯂꯝꯕꯤ ꯈꯪꯗꯣꯔꯤꯕꯅꯤꯀꯣ ꯍꯦ ꯏꯁꯣꯔ ꯅꯅꯥꯏꯕꯨ ꯊꯧꯖꯥꯟꯕꯤꯌꯨꯀꯣ ꯑꯁꯨꯛ ꯋꯥꯅ ꯑꯩꯒꯤꯗꯃꯛ ꯍꯣꯠꯅꯖꯔꯤꯕ ꯏꯄꯨꯔꯣꯏꯕꯒꯤ ꯃꯥꯏ ꯈꯨꯍꯟꯕꯤꯒꯅꯨ ꯑꯍꯦꯟꯕꯁꯨ ꯄꯥꯝꯖꯗꯦ ꯑꯣꯖꯥꯅ ꯇꯝꯕꯤꯕ ꯈꯔꯗꯣ ꯃꯄꯨꯡ ꯐꯥꯅ ꯃꯌꯥꯝ ꯃꯃꯥꯡꯗ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯊꯧꯒꯜ ꯇꯝꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯋꯥꯍꯩꯁꯤ ꯍꯥꯏꯔꯗꯨꯅ ꯂꯥꯏꯖꯗꯨ ꯐꯤꯔꯣꯜꯁꯤꯡꯗꯨ ꯀꯣꯟꯁꯤꯜꯂꯒ ꯁꯣꯐꯥꯗꯨꯗ ꯃꯀꯣꯛꯇꯨ ꯉꯥꯊꯔꯒ ꯃꯃꯤꯠ ꯇꯞꯅ ꯎꯏꯁꯤꯜꯂꯤ ꯂꯥꯏꯖꯗꯨ ꯃꯃꯤꯠꯇꯨ ꯎꯏꯁꯤꯜꯂꯒ ꯋꯥꯈꯜ ꯈꯟꯅ ꯈꯟꯅ ꯁꯣꯐꯥꯗꯨꯗ ꯑꯁꯨꯝ ꯇꯨꯝꯊꯣꯛꯈ꯭ꯔꯦ ꯑꯁꯣꯝꯗ ꯄꯨꯟꯁꯤꯕꯗꯨ ꯐꯅ ꯊꯦꯡꯂꯦ ꯐ꯭ꯂꯦꯠꯇ ꯍꯜꯂꯛꯄ ꯃꯁꯥꯗꯨ ꯋꯥꯃꯟꯗꯅ ꯁꯦꯠꯂꯨꯕ ꯗ꯭ꯔꯦꯁꯇꯨ ꯁꯠ ꯁꯠ ꯍꯣꯡꯗꯣꯛꯂꯒ ꯇꯥꯋꯜ ꯑꯃ ꯁꯦꯠꯂꯒ ꯐꯃꯨꯡꯗ ꯒ꯭ꯌꯥꯟ ꯇꯥꯅ ꯇꯨꯝꯊꯩ ꯐꯣꯟꯗꯨ ꯄꯥꯏꯈꯠꯂꯒ ꯋꯥꯈꯜꯗꯁꯨ ꯈꯜꯂꯤ ꯐꯅꯗꯤ ꯊꯦꯡꯂꯅꯤ ꯑꯩꯕꯨ ꯀꯣꯜ ꯇꯧꯈꯤꯁꯤꯔꯅꯦ ꯇꯨꯝꯃꯨ ꯍꯥꯏꯗꯤ ꯍꯥꯏꯗꯣꯛꯈ꯭ꯔꯦ ꯉꯁꯤꯒꯤ ꯊꯕꯛ ꯃꯌꯥꯝꯁꯤꯗ ꯒ꯭ꯌꯥꯟ ꯇꯥꯅ ꯋꯥꯔꯤ ꯁꯥꯟꯅꯕꯁꯨ ꯐꯪꯗꯦ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯔꯕ ꯏꯁꯥꯁꯦ ꯃꯥꯒꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯔꯗꯤ ꯈꯔ ꯇꯦꯛꯈꯠꯀꯅꯤ ꯇꯨꯝꯂꯝꯂꯁꯨ ꯑꯃꯨꯛꯇꯪꯗꯤ ꯇꯧꯔꯒ ꯌꯦꯡꯒꯦ ꯋꯥꯈꯜꯁꯤ ꯈꯜꯂꯗꯨꯅ ꯄꯨꯟꯁꯤꯕꯗꯨ ꯑꯉꯥꯡ ꯃꯆꯥ ꯅꯨꯡꯁꯤꯕꯤ ꯊꯥꯕ ꯅꯝꯕꯔꯗꯨꯗ ꯀꯣꯜ ꯇꯧꯁꯤꯜꯂꯤ ꯂꯥꯏꯖꯒꯤ ꯅꯝꯕꯔꯗꯨ ꯑꯣꯐ ꯂꯩꯔꯝꯕꯗꯨꯗ ꯄꯨꯟꯁꯤꯕꯗꯨ ꯄꯤꯁꯨꯝ ꯑꯅꯤꯗꯨ ꯈꯪꯁꯨꯛ ꯁꯨꯛꯆꯤꯜꯂꯒ ꯈꯪꯅꯣꯛ ꯅꯣꯛꯂꯛꯏ ꯂꯥꯏꯖꯅꯕꯨ ꯈꯤꯇꯪ ꯁꯥꯎꯔꯕ ꯐꯣꯟ ꯑꯣꯐ ꯇꯧꯕꯁꯤ ꯍꯧꯅꯁꯥꯅꯤ ꯐꯣꯟ ꯑꯣꯐ ꯂꯩꯔꯝꯕꯗꯨꯗ ꯂꯥꯏꯖ ꯁꯥꯎꯈ꯭ꯔꯦ ꯈꯪꯂꯦ ꯉꯥꯏꯍꯥꯛꯇꯪꯗꯨꯗ ꯂꯥꯏꯖꯒꯤ ꯆꯤꯟꯕꯥꯜꯗꯨ ꯄꯣꯝꯂꯞ ꯇꯧꯔꯒ ꯂꯩꯔꯝꯒꯗꯕ ꯁꯛꯐꯝꯗꯨ ꯃꯤꯠꯃꯥꯡꯗ ꯐꯟ ꯆꯣꯡꯊꯣꯔꯛꯏ ꯑꯗꯨꯒ ꯃꯆꯤꯟꯗ ꯇꯞꯂꯞ ꯁꯣꯜꯂꯤ ꯑꯣ ꯄꯥꯏꯔꯝꯂꯅꯤꯗꯣ ꯑꯩꯕꯨ ꯉꯁꯥꯏ ꯀꯩ ꯍꯥꯏꯈꯤꯒꯦꯅꯦ ꯀꯃꯥꯏꯅ ꯊꯦꯝꯃꯤꯁꯤꯗꯤ ꯍꯧꯖꯤꯛ ꯂꯩꯁꯤꯟꯕꯗ ꯀꯣꯜ ꯇꯧꯕꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯌꯦꯡ ꯑꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯇꯧꯔꯒꯦꯗ ꯑꯁꯤ ꯍꯥꯏꯔꯒ ꯄꯨꯟꯁꯤꯕꯗꯨ ꯒꯦꯂꯔꯤꯗ ꯆꯪꯂꯒ ꯂꯥꯏꯖꯒꯤ ꯐꯣꯇꯣꯁꯤꯡꯗꯨ ꯆꯤꯡꯊꯣꯛ ꯆꯤꯡꯊꯣꯛꯇꯨꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯌꯦꯡꯉꯤ ꯉꯥꯏꯍꯥꯛ ꯌꯦꯡꯂꯒ ꯇꯨꯝꯅꯤꯡꯕꯒꯤ ꯃꯃꯤꯠꯇꯨ ꯎꯏꯔꯨꯝ ꯎꯏꯔꯨꯝ ꯇꯧꯔꯛꯏ ꯒꯦꯂꯔꯤꯗꯒꯤ ꯊꯣꯔꯛꯇꯨꯅ ꯂꯥꯏꯖꯅ ꯁꯛꯄ ꯏꯁꯩ ꯑꯃ ꯊꯥꯔꯒ ꯅꯥꯀꯣꯡ ꯃꯌꯥꯗ ꯊꯝꯃꯤ ꯑꯗꯨꯒ ꯃꯃꯤꯠꯇꯨ ꯇꯞꯅ ꯎꯏꯊꯈꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯥꯏꯖꯗꯨ ꯊꯦꯡꯅ ꯇꯨꯝꯈꯤꯕꯅ ꯃꯤꯀꯞ ꯄꯥꯛ ꯊꯣꯛꯇꯦ ꯁꯣꯐꯥꯗꯨꯗ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤ ꯂꯥꯏꯖꯗꯨ ꯌꯥꯍꯧ ꯁꯨꯝ ꯉꯟꯕꯗꯨꯗ ꯃꯦꯝꯊꯣꯏꯁꯨ ꯍꯧꯒꯠꯂꯝꯂꯅꯤ ꯈꯜꯂꯤ ꯏꯁꯩ ꯑꯣꯔꯥꯏꯕꯒꯤ ꯃꯈꯥꯗ ꯀꯨꯝꯊꯔꯛꯇꯕ ꯃꯥꯟꯗꯅ ꯃꯦꯝꯊꯣꯏꯁꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯁꯠ ꯁꯠ ꯂꯣꯏꯁꯤꯜꯂꯤ ꯋꯥꯏꯔꯝ ꯇꯩꯕ ꯂꯣꯏꯔꯒ ꯅꯤꯡꯊꯤꯅ ꯂꯨꯖꯊꯣꯛꯂꯒ ꯐꯤꯔꯣꯜ ꯑꯁꯦꯡꯕ ꯁꯦꯠꯂꯒ ꯏꯃꯨꯡꯒꯤ ꯂꯥꯏ ꯄꯨꯝꯅꯃꯛꯇꯨ ꯈꯨꯔꯨꯝꯖꯗꯨꯅ ꯃꯃꯧꯒꯤ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅꯕ ꯌꯥꯏꯐ ꯃꯪꯒꯣꯜ ꯅꯤꯕꯤꯔꯤ
ꯂꯩꯔꯤꯕ ꯂꯥꯏꯁꯤꯡꯗꯨ ꯊꯋꯥꯏ ꯆꯪꯅ ꯈꯨꯔꯨꯝꯕ ꯂꯣꯏꯔꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯒ ꯆꯥ ꯊꯥꯡꯒꯠꯈ꯭ꯔꯦ꯫ ꯑꯁꯣꯝꯗꯗꯤ ꯂꯥꯏꯖꯗꯨ ꯃꯤꯀꯞ ꯊꯣꯛꯇ꯭ꯔꯤ꯫ ꯑꯌꯨꯛꯀꯤ ꯇꯔꯪ ꯇꯔꯪ ꯊꯣꯛꯂꯤꯕ ꯅꯤꯡꯊꯤꯖꯔꯕ ꯀꯣꯔꯧꯒꯤ ꯃꯉꯥꯜꯗꯨꯅ ꯇꯞꯅ ꯇꯞꯅ ꯊꯣꯡꯅꯥꯎꯗꯒꯤ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯅꯨꯡꯁꯥꯒꯤ ꯃꯉꯥꯜꯗꯨꯅ ꯃꯃꯥꯏꯗꯨꯗ ꯐꯨꯖꯤꯜꯂꯛꯄꯗꯨꯗ ꯇꯨꯝꯗꯨꯅ ꯂꯩꯕ ꯌꯥꯗ꯭ꯔꯦ ꯃꯇꯥꯒꯨꯝꯅ ꯂꯥꯏꯖꯁꯨ ꯃꯤꯠꯇꯨ ꯈꯪꯁꯤꯡꯁꯤꯡꯂꯛꯏ꯫ ꯇꯨꯝꯂꯝꯕꯗꯨ ꯐꯨꯛ ꯍꯧꯒꯠꯂꯛꯏ꯫ ꯁꯣꯐꯥꯗ ꯇꯨꯝꯂꯒ ꯂꯩꯔꯝꯕꯗꯨ ꯒ꯭ꯌꯥꯟ ꯈꯪꯃꯝꯃꯝꯃꯤ꯫ ꯃꯁꯥꯗꯨ ꯏꯉꯥꯎ ꯉꯥꯎꯅ ꯉꯥꯏꯍꯥꯛ ꯐꯝꯗꯨꯅ ꯂꯩ꯫ ꯇꯞꯅ ꯇꯞꯅ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯐꯤꯔꯣꯜꯁꯤꯡꯗꯨ ꯇꯦꯕꯜ ꯃꯊꯛꯇꯨꯗ ꯊꯅꯝꯂꯒ ꯃꯁꯥꯗꯨ ꯏꯊꯛ ꯊꯛꯀꯠꯅ ꯋꯥꯜ ꯀ꯭ꯂꯣꯛꯇꯨꯗ ꯌꯦꯡꯉꯤ꯫ ꯄꯨꯡ 9 ꯇꯥꯔꯝꯃꯤ꯫ ꯂꯥꯏꯖꯗꯨ ꯄꯦꯔꯤ ꯄꯦꯔꯤ ꯄꯟꯊꯕ ꯇꯧꯗꯦ꯫ ꯐꯨꯛ ꯍꯧꯒꯠꯂꯒ ꯊꯣꯡꯅꯥꯎꯗꯒꯤ ꯃꯃꯥꯏꯗꯨ ꯍꯥꯏꯐꯦꯠ ꯆꯦꯞꯊꯔꯒ ꯃꯈꯥꯗ ꯁꯨꯃꯥꯡꯗ ꯗꯨꯛ ꯊꯥꯈ꯭ꯔꯕ ꯌꯦꯡꯉꯤ꯫ ꯁꯨꯃꯥꯡ ꯋꯥꯡꯒꯣꯜꯗ ꯂꯥꯏꯁꯪꯗ ꯂꯩꯔꯤꯕ ꯗꯨꯛ ꯃꯅꯝꯗꯨ ꯅꯥꯇꯣꯟꯗ ꯐꯨꯕꯗꯨꯗ ꯂꯥꯏꯖꯗꯨ ꯃꯦꯝꯊꯣꯏꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯕꯅ ꯂꯣꯏꯔꯦ꯫ ꯃꯃꯥꯏꯗꯨ ꯁꯠ ꯂꯩꯊꯣꯛꯂꯒ ꯋꯥꯁꯔꯨꯝꯗ ꯍꯥꯟꯅ ꯄꯥꯏꯁꯤꯜꯂꯤ꯫ ꯃꯁꯥꯗꯨ ꯁꯠ ꯂꯨꯖꯊꯣꯛꯂꯒ ꯇꯐꯤꯡ ꯇꯐꯤꯡ ꯆꯦꯟꯊꯣꯔꯛꯏ꯫ ꯐꯤꯔꯣꯜ ꯑꯁꯦꯡꯕ ꯍꯣꯡꯗꯣꯛꯂꯒ ꯃꯈꯥꯗ ꯀꯨꯝꯂꯛꯏ꯫ ꯉꯔꯥꯡ ꯐꯣꯟ ꯑꯣꯐ ꯊꯝꯈꯤꯕꯗꯨꯗꯤ ꯅꯤꯡꯁꯤꯡꯂꯨꯗ꯭ꯔꯦ꯫ ꯌꯥꯍꯧ ꯊꯦꯡꯈꯤꯕꯗꯨꯅ ꯃꯁꯥꯗꯨ ꯏꯇꯥꯎ ꯇꯥꯎꯏ꯫ ꯆꯥꯛꯈꯨꯝꯗ ꯍꯥꯟꯅ ꯆꯪꯂꯛꯏ꯫ ꯃꯦꯝꯊꯣꯏꯗꯨ ꯆꯥ ꯍꯩꯔꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯂꯥꯏꯖꯗꯨ ꯏꯀꯥꯏꯕꯗ ꯂꯣꯏꯔꯦ꯫ ꯃꯃꯥꯏꯗꯨ ꯉꯥꯡꯁꯪ ꯉꯥꯡꯁꯤꯜꯂꯤ꯫ ꯃꯦꯝꯊꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯕꯁꯨ ꯉꯝꯗꯦ꯫ ꯇꯤꯉꯛ ꯇꯤꯉꯛ ꯌꯦꯡꯂꯒ ꯂꯦꯞꯇꯨꯅ ꯂꯩ꯫ ꯃꯦꯝꯊꯣꯏꯗꯨ ꯂꯥꯏꯖꯗ ꯁꯠ ꯌꯦꯡꯈꯠꯂꯛꯏ꯫ ꯂꯥꯏꯖꯁꯨ ꯃꯃꯥꯏꯗꯨ ꯅꯣꯟꯊꯔꯒ "ꯏꯅꯣꯝꯆꯥ, ꯀꯀꯥꯒ ꯏꯇꯩꯒꯒꯤ ꯆꯥꯗꯣ ꯑꯩ ꯄꯤꯔꯨꯔꯒꯦ"꯫ ꯆꯥ ꯄꯤꯕ ꯂꯥꯏꯔꯤ꯫ ꯏꯅꯣꯝꯆꯥꯅ ꯂꯥꯏ ꯈꯨꯔꯝꯂꯤꯕꯗꯣ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯕꯤꯗꯕ ꯍꯥꯏꯅꯅꯦ ꯅꯕꯨꯛꯅꯤꯡ ꯆꯪꯅ ꯈꯨꯔꯨꯝꯃꯨꯆꯣ ꯆꯠꯂꯣ꯫ ꯂꯥꯏꯖꯗꯨ ꯃꯦꯝꯊꯣꯏꯗ ꯈꯪꯌꯦꯡ ꯌꯦꯡꯈꯠꯂꯛꯏ꯫ ꯃꯦꯝꯊꯣꯏꯁꯨ ꯑꯃꯨꯛꯀ ꯍꯥꯏꯔꯛꯏ, "ꯂꯥꯏꯖꯥ, ꯀꯔꯤꯅꯣ ꯃꯪꯂꯒ ꯂꯩꯔꯤꯗꯨꯕꯣ? ꯆꯠꯂꯣ ꯊꯦꯡꯉꯤ ꯃꯤ꯫ ꯀꯦꯅꯕ ꯃꯤꯗꯣ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯆꯥꯛ ꯆꯥꯊꯣꯛꯅꯕ ꯇꯧꯔꯗꯧꯅꯤ"꯫ ꯂꯥꯏꯖꯁꯨ ꯃꯄꯤ ꯑꯣꯝꯃꯤ꯫ ꯃꯃꯤꯠꯇꯨ ꯇ꯭ꯔ ꯈꯞꯂꯒ "ꯍꯣꯏ ꯏꯅꯣꯝꯆꯥ, ꯈꯨꯔꯨꯝꯂꯨꯈꯤꯒꯦ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏꯖꯁꯨ ꯃꯦꯝꯊꯣꯏꯅ ꯈꯨꯔꯨꯝꯃꯨ ꯍꯥꯏꯕ ꯂꯥꯏ ꯃꯈꯩ ꯂꯣꯏꯅ ꯈꯨꯔꯨꯝꯃꯤ꯫ ꯃꯦꯝꯊꯣꯏꯁꯨ ꯁꯨꯅꯤꯜꯒ ꯂꯩꯁꯦꯝꯕꯒꯤ ꯆꯥꯗꯨ ꯄꯤꯔꯨꯔꯒ ꯆꯥꯛ ꯑꯗꯨꯝ ꯊꯣꯡꯒꯠꯂꯦ꯫ ꯂꯥꯏꯖꯁꯨ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯣꯏꯕꯒ ꯍꯥꯊꯨ ꯍꯥꯊꯨ ꯆꯪꯂꯛꯏ꯫ ꯃꯦꯝꯊꯣꯏꯅ ꯌꯥꯗꯗꯅ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕ ꯑꯃꯠꯇ ꯌꯥꯎꯍꯟꯗ꯭ꯔꯦ꯫ ꯂꯥꯏꯖꯁꯨ ꯌꯥꯍꯧꯅꯒ ꯊꯦꯡꯈꯤꯕꯒ ꯃꯣꯏꯒꯤ ꯀꯥꯗ ꯀꯥꯈꯠꯂꯨꯗ꯭ꯔꯦ꯫ ꯃꯦꯝꯊꯣꯏꯒꯤ ꯃꯅꯥꯛꯇ ꯐꯝꯂꯒ ꯑꯗꯨꯝ ꯂꯩ꯫ ꯆꯥꯛ ꯊꯣꯡꯂꯤꯕꯗꯨ ꯃꯇꯦꯡ ꯄꯥꯡꯂꯛꯀꯦ ꯍꯥꯏꯕꯁꯨ ꯃꯦꯝꯊꯣꯏꯅ ꯌꯥꯗꯦ꯫ ꯃꯦꯝꯊꯣꯏꯅ ꯑꯄꯣꯛꯄ ꯃꯆꯥꯒꯨꯝ ꯅꯨꯡꯁꯤꯅ ꯇꯧꯕ ꯃꯇꯧꯗꯨꯗ ꯂꯥꯏꯖꯗꯤ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯖꯩ꯫ ꯑꯁꯨꯝꯅ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯂꯣꯏꯔꯦ꯫ ꯇꯟꯖꯥ ꯆꯥꯅ ꯃꯦꯀꯞ ꯑꯥꯔꯇꯤꯁ ꯂꯥꯛꯇꯨꯅ ꯂꯥꯏꯖꯁꯨ ꯃꯦꯀꯞ ꯍꯧꯈ꯭ꯔꯦ꯫ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 2 ꯇꯥꯁꯤꯜꯂꯛꯂꯦ꯫ ꯐꯪꯁꯟꯗꯤ ꯄꯨꯡ 3ꯗ ꯍꯧꯒꯗꯕꯅꯤ꯫ ꯂꯥꯏꯖꯗꯨ ꯉꯔꯥꯡ ꯐꯣꯟ ꯑꯣꯐ ꯊꯝꯈꯤꯕꯗꯨ ꯃꯁꯥꯗꯨ ꯃꯔꯥꯡ ꯃꯔꯥꯡ ꯑꯣꯏꯕꯗꯨꯗ ꯀꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯐꯣꯟꯗꯨꯁꯨ ꯍꯟꯅ ꯌꯦꯡꯂꯨꯗ꯭ꯔꯦ꯫ ꯃꯦꯀꯞ ꯇꯧꯔꯤꯉꯩꯒꯤ ꯆꯩꯔꯛꯇꯨꯗ ꯄꯨꯟꯁꯤꯕꯕꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯉꯤ꯫ ꯋꯥꯈꯜꯗꯁꯨ ꯈꯜꯂꯤ, ꯗꯗꯥꯁꯦ ꯀꯌꯥꯝ ꯉꯝꯂꯤꯕꯅꯣ? ꯉꯔꯥꯡꯗꯒꯤ ꯀꯔꯤꯝꯇꯁꯨ ꯍꯥꯏꯕꯤꯔꯛꯇꯦ, ꯂꯥꯛꯁꯨ ꯂꯥꯛꯇꯦ꯫ ꯊꯋꯥꯏꯁꯦ ꯁꯨꯝ ꯅꯨꯡꯉꯥꯏꯔꯛꯑꯣꯏꯗꯣꯔꯦ, ꯁꯨꯝ ꯀꯞꯅꯤꯡꯉꯛꯇꯣꯔꯦ꯫ ꯂꯥꯏꯖꯅ ꯄꯤꯁꯨꯝ ꯑꯅꯤꯗꯨ ꯁꯨꯛꯆꯤꯜꯂꯒ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯔꯛꯄꯗꯨꯗ ꯃꯦꯀꯞ ꯑꯥꯔꯇꯤꯁ ꯖꯨꯖꯨꯗꯨ ꯀꯦꯔꯝꯕꯗꯨ ꯆꯞ ꯂꯦꯞꯂꯒ ꯏꯉꯛ ꯉꯛꯅ "ꯍꯩꯃꯥ, ꯀꯩꯗꯧꯔꯒꯦ ꯍꯤꯡꯆꯥꯕꯤ, ꯅꯪꯅ ꯄꯦꯔꯤꯁꯤꯕꯣ"꯫ ꯂꯥꯏꯖꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯁꯛꯐꯝꯗꯨꯁꯨ ꯈꯪꯑꯣꯟ ꯑꯣꯜꯂꯤ꯫ ꯃꯁꯥꯗꯨ ꯏꯄꯥ ꯄꯥꯈꯠꯅ "ꯀꯩꯁꯨꯝ ꯇꯧꯗꯦ, ꯑꯩ ꯋꯥꯈꯜ ꯑꯃ ꯁꯨꯝ ꯈꯜꯂꯝꯕꯒꯤꯅꯤ"꯫ ꯑꯉꯥꯎꯕꯤꯁꯤꯗꯤ, ꯑꯩꯗꯤ ꯑꯩꯒꯤ ꯃꯦꯀꯞꯁꯦ ꯊꯤꯕꯒꯤ ꯀꯞꯀꯦ ꯇꯧꯔꯛꯄ ꯃꯥꯜꯂꯨꯔꯦꯗꯅ꯫ ꯖꯨꯖꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯥꯏꯖꯗꯨ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯋꯥ ꯑꯣꯏꯅꯗꯤ ꯈꯨꯝꯂꯛꯇꯦ꯫ ꯑꯁꯨꯝꯅ ꯃꯦꯀꯞ ꯂꯣꯏꯕꯒ ꯃꯦꯝꯊꯣꯏꯅ ꯂꯥꯏꯖꯒꯤ ꯗ꯭ꯔꯦꯁꯇꯨ ꯄꯨꯁꯤꯟꯕꯤꯔꯛꯇꯨꯅ ꯃꯦꯀꯞ ꯇꯧꯐꯝꯗꯨꯗ ꯗ꯭ꯔꯦꯁꯇꯨ ꯍꯣꯡꯂꯦ꯫ ꯂꯣꯏꯁꯤꯟꯕ ꯄꯨꯡꯂꯣꯏ ꯂꯣꯏꯔꯦ꯫ ꯃꯦꯝꯊꯣꯏꯗꯨ ꯉꯁꯥꯏꯗꯒꯤ ꯂꯣꯏꯁꯤꯜꯂꯒ ꯃꯦꯀꯞ ꯇꯧꯐꯝꯗꯨꯗ ꯐꯝꯂꯒ ꯉꯥꯏꯔꯒ ꯂꯩꯕꯅꯤ꯫ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯕꯅꯤꯅ ꯃꯦꯝꯊꯣꯏꯅ ꯆꯠꯁꯤ ꯍꯥꯏꯅꯔꯒ ꯐꯣꯟꯗꯨ ꯌꯦꯡꯂꯝꯗꯅ ꯂꯥꯏꯖꯍꯣꯏꯗꯨ ꯃꯔꯤ ꯃꯔꯤ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯏ꯫ ꯁꯨꯃꯥꯡꯗ ꯒꯥꯔꯤ 2 ꯈꯥꯝꯂꯝꯕꯗꯨ ꯂꯥꯏꯖꯗꯨ ꯈꯤꯇꯪꯗꯤ ꯆꯤꯡꯅꯩ꯫ ꯂꯥꯏꯖꯍꯣꯏ ꯊꯣꯔꯛꯄ ꯎꯕꯗꯨꯗ ꯃꯃꯥꯡ ꯊꯪꯂꯤꯕ ꯒꯥꯔꯤꯗꯨ ꯊꯧꯕ ꯍꯧꯈ꯭ꯔꯦ꯫ ꯂꯥꯏꯖꯒ ꯃꯦꯝꯊꯣꯏꯒꯁꯨ ꯂꯩꯍꯧꯔꯤꯕ ꯒꯥꯔꯤꯗꯨꯒꯤ ꯃꯅꯤꯡ ꯁꯤꯠꯇꯨꯗ ꯀꯥꯈꯠꯂꯤ꯫ ꯃꯃꯥꯡꯗ ꯁꯨꯅꯤꯜ ꯇꯣꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯩꯁꯦꯝꯕꯅ ꯒꯥꯔꯤ ꯊꯧꯗꯨꯅ ꯐꯪꯁꯟ ꯃꯐꯝ ꯌꯧꯔꯦ꯫ ꯍꯣꯜꯗꯨꯒꯤ ꯃꯃꯥꯡꯗ ꯒꯥꯔꯤꯗꯨ ꯈꯥꯝꯃꯤ꯫ ꯂꯥꯏꯖꯒ ꯃꯦꯝꯊꯣꯏꯒꯁꯨ ꯃꯔꯤ ꯃꯔꯤ ꯀꯨꯝꯊꯔꯛꯏ꯫ ꯉꯁꯥꯏꯒꯤ ꯃꯃꯥꯡꯗ ꯊꯧꯈꯤꯕ ꯒꯥꯔꯤꯗꯨꯁꯨ ꯈꯥꯝꯂꯒ ꯂꯩꯔꯝꯃꯤ꯫ ꯈꯥꯝꯂꯤꯕ ꯒꯥꯔꯤꯗꯨꯗꯒꯤ ꯃꯁꯥ ꯅꯥꯟꯅ ꯀꯨꯝꯊꯔꯛꯂꯤꯕ ꯅꯨꯄꯥ ꯑꯅꯤꯗꯨ ꯎꯕꯗ ꯂꯥꯏꯖꯗꯨ ꯃꯃꯤꯠꯇꯨ ꯈꯪꯂꯥꯎ ꯂꯥꯎꯊꯣꯔꯛꯏ꯫